MALEM gi OINA LAKLIBA AHONGBA Shing Asi PIRAKHADABA CHEITHENG Shing Adu Mangjounana Khangbadagi CHAHI Yankhai MAMANG LEIRAMBA Ipa Ipu Shing Aduna Kvk Gumba Institute Shing Asi Lingkhatlambani HAINA KRISHI VIGYAN KENDRA KVK BISHNUPUR gi Chairman THOUNAOJAM CHAOBA PADMA SHRI na PHONGDORAKLI UTLOGDA KVK BISHNUPUR na Senduna Institute Asida Pangthokadaba KRISI Swarna Samridhi Week Saruk amu oina numit mangani chathagadaba Krishi Mela Hogdokpa amadi Soil Health Day gi thoramda wafum asi phongdokhibani mahakna makhatana hai KVK na hokhiba chahi yankhai rom asida tongan ba makhal gi changyeng kya pangtoktuna lakli masigi saruk amu oina khwaidagi maru oina soil testing tawbagi thabak asisu chathaduna lakpani KVK Bishnupur da soil testing chatharakpa asi chahi Taramangaram Sure, Lomi Singnasu Masigi Kanaba asi Lobiu, Equina chemical fertilizer, Risang Sitna seasoner pana, Makal Maka Kya get Laina Kya Narapatinari, Science Amasung technology na asi Yong Chocolate Matam Asida, chemical fertilizer season Bagim Hota, Mahoksagi Oiba Har Sing season Aduna, Hakchang Fana Lainaba Hotnasi, soil testing Tokopana, Lebak Leho Aduda, Waliba Machel Sing Adu Kanduktuna. Chathok Hiana Putok Pada Mateng Pangli Haina Su Mahakna Makhatana Phongdokhi. Soil test word kasi LAKLIBA Nilak Changda Low Hoyam Tolam na Yuria Tapta Hapsale Yuria Yam Sairaga Hariam Sairaga Maduna Putoreva Pogudaki Charu Badagi Yuba Queen Mana Yuliana Dolaga Putoraka Harduna, Sashalaka cancer to the sea. Cancer. Musi Java San to Lochu, other folks who learn about Java Shijak to the Patama. Like them. Kinaway, I don't need Yulia Zelo Tokarga, Dore Pautoke, Hana Powatara, woman of the Utatra and the food where some I said. Wagi. Hybrid, I don't know when I put whatever post there. But she's job looking whatever. Thoramadu Nambolgi SDC, Tongbram Siam Kumar, Utlow Gram Panchayat, Ward number 3 gi member, Kaisam Surjit Amadi, KVK Bishnupur gi senior scientist, Dr. KH Brazamani Mitaina Maruiba Mitunglen Singoina Saruk Yaki, Ngasi Hogdokliba Numit Mangani Chupna Chathagadaba, Krisi Mela Aduda, Bishnupur District Mafam Kayadagi Lakpa, Lomi Singna Makal Kayagi Manama Sing, Mahai Marong, Chengum Amadi, Nga Ayabana Chingba, Tongan ba Potok Kya, Stall Mapan Hangduna, Miamda Fanghali, Masigi Matakta, Stall Sing Asida, Food Processing Marilay na Bakayasu, Miamda Utli, Thoramadu Sarukamu Oina, Lomi Yankaida, KVK Bishnupur da, Soil Test Tok Kibagi, Certificate Singsu, Kutsinaki.